Sergey Edisering 13 August lakpada he Manipur Kuloi Mingling TV Athoba kayani pona famoyribi thona fabi kayani satna famoyribi imanan Mingling bo karatna bu sekhasikaba anam jawba British na lonam la uthatuna minayoling jankibi wajar bimani yoling minayoling jankibi wajar bimabu lopoknabagi swadintagi lanfamda akan bathongna lingjel uttuna lanthingaki thongna faraba akanba athobasinggi damakta athobasingdagi sitharakiba ikhengtana kanglaisin bathumki karina laman singsige e kanglai mapari athobasa nagoina pibiram ning tambagi mau pamlakli ai kusunga sini kumbul liragri kasini ning tammi manasa kaya na adubu cheliye koigi lutong da so athoban na koigi thongna lingjel dana leoragani athoban na koigi thongna lingjel sanagi kali na iduna kaplaganoi ma waraganoi ma lamjing mayana loinana langam firat kelagani agastaraw toina lakpada ising bal kawale dana singli agastaraw loinana lakpada